Election pangthokiba mafamsingda ngasidagi targeted testing sathaba hawragani. Wangoi SC-da imung amagi mi amamam test tawgadawri. Handakta by election pangthokiba Manipurgi Tampaki Assembly constituency ahumda targeted testing sathaduna COVID-19 positive oibagi chang khangdokpaga loinana lawkhatpam thokpa thawrang lawkhatnaba hayengdagi test tawba hawragani. Wangoi SC-gi oinadi imung amagi miyoi amamam test tawbaga loinana layong utpa miyoi khudingmak test tawgadawri. Hidam masigi matangda press na phangba paung na hai targeted testing asi mapung oina methodology ani thokna chathagani. Ahanbagi oina sentinel survey chathaduna manak nakpada leiriba healthcare facility singda kumja 2019 ge November amadagi November taraga mari phauba amade kumja 2020 ge November amadagi November taraga mari phaubagi manungda lakhiba lokmanba anabasing severe acute respiratory infection amade upper respiratory infection ki case masing khangdoklaga sangdamnaba loinana ani subada selective active surveillance athanabagi-damak mikhalgi matamda miyoi chanidagi hena punkiba achauba miyam tinba mifam pangthokiba mafam singda leiba miyoi singide sada tara test tauba amade mafam amada miyam tinba mifam anidagi hena sinkiba mafam sing khangdoklaga apunba misingi chada tara COVID-19 test tawbagi thabak sathagani. Loinana mari lainaba authority na phare haiba modality aduda testing sathabasu ayaba piri. COVID-19 laichet ki phibam lusilakpadagi moirangda hapta ama total lockdown tawkhre. Manipur state ki oina COVID-19 laichet ase laksinaba government amasung miyam changna phanakan honarabasu nongmanongmagi aruba phibamda henjilakpa amade Moirang Assembly constituency gi area da positive oiba masing hengalakpana maram oiraga miyam tinba Moirang Kaithel amade Moirang Lamkhai Kaithel hayeng yumsa kaisa numit ki ayuktagi hauna hapta ama total lockdown tawre haina all Moirang COVID-19 volunteer committee na laukthokre siraga leiramle Imphal West district ki manung chanba Lamsang police station na konba labuk amada miyoi ama thori yalaga siramle Police tagi fangba pauda laikhidraba miyoi adugi maming Chirom Premjit sahi kuntraga humdoi More Ward number 7 dagini Mahak phayeng amadi singdaga lona badatsenba turel mathakta thong ama sabagi thabak suba yawba miyoi ne Mahak ngasi nungchil pung amarom taba matamda mahak na thabak suba yawriba mafam adugi manakta laiba labukta hoba upambi amada thori yalaga sirambani haire Asiba hakchang ado forensic science ki laboratory ki team yawna police station ki team amana yangsilaba matungda Laukhatlaga rims ki mokta thamkhre Lanmi saramba miyoi taraga mathoi phagat khre Guwahati ki Lokpriya Gopinath Bodoloi International Airport mayada army ki sasinnaba saktak se paiduna amade army ki phizol setuna leiramba miyoi taraga mathoi ngarang numidang athengbada Assam gi Azara police na phagat khre Police tagi phangba pawgi matung inna phagalaba miyoi sing adudage motorcycle manga car amasu phagat khe army saduna leiramba miyoi taraga mathoi adu Diman Krishna kauba miyoi amana lusinglam ki haire hairiba miyoi khutpu ase Guwahati da thokiba tongan ba crime kaya amadasu senaramba yabagi oithokpa lei loinana makhoigi marumda hena chawba khutpu ama lingduna aranba thabak thoram kaya asi chathabra haibagi chingnaba leire maram asina asengba langlalangjil phanganaba police na case ama lakhotuna akanba mawongda thizin humjin bagi thabak chathaba hore haina police tagi phangba paw asina makhata na haire Imungi miyoi manga mayumda sina phangle Chhattisgarh gi Raipur district ta imung amagi angang ani yauna miyoi manga ngasi makhoigi yumda sina phangle Pau pirakpadagi mafam adugi police na mafam aduda khudakda chatkhi amasung Kamlesh Saha chahi kuntraga manga mahaki mama Lalita Bai sahi hompu loinabi Promila chahi kuntra amasung macha ani gi hakchang sing adu makhoigi mayumda leiramki haina police official Ajay Jadapna agency da haiki Thokdok asi suicide oigadra natraga hatpo oiramgadra haibasi sengna khangdri adum oinama Kamlesh Saha hairiba aduna mahak masamak thori yanduna sidringagi mamangda mahaki imungi miyoi maribu hatpa yabagi phibamda lei haina official aduna haiki hakchang sing adu post mortem ki damak thakre imung adu senthumgi awaba natraga hakchangi oiba khudong thiba mayok nabra haibadu khangnanaba police na honari corona saphonglakpa sahi ama phare Coronavirus na malemda saphonglakhiba ngasi sahi ama chapchana phare ka hena noiba miyoi singda COVID na soksin bagi chang heli study masagi anoi bagi chang henba miyoi singdana hena COVID-19 gi laichet asina soksin bagi chang heli haina
London ge Queen Mary University gi researchers sing na chathakiba study report amana hairiba study report ase Science Journal Frontiers ke Genetic haiba journal da phongkiba leirabani. Anoba study asina researchers singna Mendelian randomization haiba anoba technique ama sizinaduna miyoibagi genetic information sing kupna nainaduna laichat asina harta kaya yamna soksin bagi haibadu kupna nainabani. Hiram asigi matangda study report asigi ayiba oikiba Dr. Nayong Nahay handakta nauna sathakiba study report asigi matung inna body mass index wangba LDL gi chang wangba amade cholesterol gi chang wangba miyoi singdana hena COVID-19 na naraba matungda heart ka hena soksin bagi chang wangi haiba khangba ngamle. Masida sunatana blood pressure wangba amade diabetes leiba miyoi singdasu khudong thiningai oi hairi. COVID-19 na ka hena soksilakpa yabagi risk factor khangdokpada sahi khakta yengba natana BMI, LDL amade cholesterol gi chang asisu khangdokpa mathau tai haiki.